ngasi numida wairam phongkiba tongan manipuri siphongsing amasung thokiba thawdo wathoksingi maruoibi I pausing miyamna thamjagi ahanbada kangla paudigi lakusaraga Leithou khulda Leikhidraba Meetei gi volunteer taraga humdoi gi masak maming khangba ngamle Leikhidraba sing andro tarau thel pulap mathau mangam pangthoklagani ngarang ayuk pung nipan ga makhairom tabara Tenopal district ki masi police station gi manung sana leiba saibol khul manaki Leithou village ta kuki military singnaba sing ambush tauksinduna Meetei volunteer taraga humdoi tamthina hatkhiba dugi asibaksang sing ngarang numidang athengwada Jenims ki mokta puraktuna postmortem tokre asibaksang purakpagi lambida miyamna lambida leptuna khulaw kya laukhi loinana mafam kya awaba phongdoktuna candle thanakhi ngasi asibaksang singa dugi manungda miyoi taraga nithoi haksang ngasi imung manungna identify tawkhibaga loinana amagi imung manung laktabana masak maming khangba ngamdana leiri asibaksang singa du pulap andro tarau thelda aroiba mathau mangam pangthokani hairi ngasi masak maming khangba ngamkhraba asibaksang singa dudi andro tarau thildagi phanjobam noren sei taraga tret apokpa danasandra singakham roshan allies nakthai sei taraga tare apokpa sursandra Kurai Puthiba Laikai digi Moirang Them Kingson sei kuntraga mapan apokpa Leikhidraba Kingkong Sagolbam Nepra Major digi Oinam Loken Allies Abungsa Konjengbam Medabanta Allies Abhai Torbung digi CS Rocky Andro Tarau Thil digi PS Noren CS Roshan Yeripok Kakmayai digi S Hanazauba Wangbol digi M Roshan Salan Konjin digi Tomba Sabungko Kunau digi Singnau Kaksing Turel Wangmadig S Krishnakanta Sakmai Jindagi Yendrembam Athauba duga atopa mana Saraudagi Asim Sanathoidi Maki imung manung lakpa ngamdabana identify tawpa ngamdri Amaramda asibaksang lawba lakhiba imung manung amadi Leikhidraba singi mama oibisingna lenga asina santi lakle haina lauribasi kadaidagi santino igi lamandi ina singadabani aikhoigi isa singna thauna hanbi yaroi asumna asum tawraga santi lakani hairibasi kadaidagi lakadoribano saisu loina tumlaga kadaidagi santi lakadoribano ngasi numit kyani tha kyani sore relief camp lanjena duna milu piranga loina leiribasing asi lenga asina ngasi phaw irang asibu lusinana bo honadri hainasu bendabu wafum kya phongdokhi atopa pawmadana koki mele tensina nomai kapsilakre ngarang hing nungge matung pung taraga nithui makhairom tabada khundrakum kendra gi sagol mang police station gi manung chanba pukhau santipurda koki militant singna nomai round kya kapsilakre thaudo odu re handpump hutnabigi thamba gari amadi mamang thangba mingsel amadi gari gi body gi tongan mafam singda nongmaina panbigi mafam leibidana tana yum kya gi phaklangsu nongmaina panbigi mafam lei aduba asu open misi minadi yahodre hairi adumapu handpump hutnabigi kholada leiba thabak suba mi ama gari dagi paithorakpa masjid makai kyana panbadagi sokle mafam adugi khunja amana phongdorakpagi matungina mafam asi mi kungna tapa mafam natabana security singsu leite asiguma tanja lawraga thawong si satharakpani hainasu phongdokhi amaromdana Meetei volunteer tarago humdoibu tamthin hatkhiba thawongbu yaningdaba phongdoktuna khorambal kaithel thonglonakre ngarang Tenopal district Leithou khulda kuki military singnaba singna Meitei volunteer taraga humdoibu tamthiba mawongda hatkhiba thawong adu yaningdaba phongdoktuna ngasi khorambal kaithilgi ima sing irang hawraktuna kaithil sing thong londuna patpam phamnakidre khorambal kaithilgi akoibida leiba dukan singsu thong lorankre ngasi thong loliba sigi matangna kaithil phambi hoire binodini kaubi amana ima amana phongdorakirbida asuguma tamthiraba mihar asi Manipur leidiba ima sing maruoina kaithil phambi ima sing yaningde lenga asina asigumba si amuga na thoktana bohona biyu asiguma thawdo asi tattana thoklabadi leba asi kari oigani haurakliba isa isu sing asigi punsi kan biyu natragadi mama sing akanma lanjang ama sanglak patarabadi leba asi kari thokadagi haibasi lenga asina yamna munna khanthabiyu mara leijadabi isa sing asibu tamthiba mongda hatkiba si lenga asina munna thijinduna senaba singi mathakta akanba dandi pibiyu haina su phongdokhi amaromdana miyoi ama phurambagi mayokta protest tokre nengthem pukri mapaldagi athokpam singlemba sai yankhagi nithoi buma sakhangdaba miyoi khrana laktuna phurambadana tana nongmaina namduna aki khang piramba thawongbu yaningdaba phongdoktuna ngasi laikai sigi community hall da laikai miyamna wakat mi phamduna protest tokre nupi khunai sokhat kanglup ayang leima women's welfare association
लीग ऑफ सेलो पेट्रो इन सिंदुना पांगथोकिबु वकत मिफम अदुदा चिंगलेंबगी लोइनबी बाबितान हाई माकी मापुरोइबा सी सोशल वर्कर अमा ओइना मियामगी सेवा तौदुना लाकपा मिसामने हौजिक लमदम असिदा थोकलिबा लान असिदसु अंगम थौदांग लौदुना लाकलि अदबु ngarang नुमिजुंबा मतुंग पुंग 12 मिनिट निफुरोम ताबा मतमदा मसक खंगदबा मियै खरा युमदा लाक्तुना माकी मापुरोइबाबु फुरमबद नतना नोंमैन नमदुना किहलंबाबु यानिंगदे हाइखि मकासा थरक पोइना तो पावमना ngangom सुरचंद्रन लैखिदबदा प्रीपाक अमदि मसिगी लनमी संगलुप रेड आर्मी अवाबा फुंगदुरकलि ngarang ningthokaba numik ayuk pung amarom tabada People's Revolutionary Party of Kanglaipak Pripaki Lanmi Sanglup Red Army gi keder angom Surchandra Allies Puremba sei kungatruk hairiba marupasi Red Army 707 Mobile Battalion da hakchang gi anaba manamara moiraga matam khra layeng lamlaba matungda kanma ngamdana punsi gi aroibe hiptan khre haina lona thingraba lawluk Pripaki Publicity Officer Department of Publicity and Propaganda Mangal Kuman Thadurakpa Sirul Amana Fundurakli Sirul Cinema Kataraduna Marup Surchandra Allies Urambana Manung Matam Sadana Leikhidraba Pripak Amasumasi Lanmi Sanglup Red Army na Tamoisuk Nuaitaba Pongdo Pagaloinana Leikhidraba gi maphamda Ningtam Yawulgi Mapung Phab Ikai Kumna Utuna Awaba Pongdoksari Leikhidraba Red Army gi keder Angom Surchandra Allies Poremba Imphal West District ki Wangoi gi Manung Sana Leiba Maizrao Abengram da leiba angom Suresh Singha amasung angomongbi Sanatombi na poksaba masin manaw anigi manung da mang ahalni marup angom Surchandra Allies Poremba Imaleba Kanglaipak pu thamoi sengna nungsijaba apunba Kanglaipak pu khanba amasung masak thongba singi yathanga na satpa honaba masak thokpa asangba yawoloi amani haina su phungdurakli Makasa tarak poina Kanglaipak ki maira nista ki topa maruiba paukra namu Susampura mari Kangpokpi digi kuki masa mari masing yamlaba draka kona ziribam digi fare masing yamlaba mayai kawa nishagi polam singaloi na Kangpokpi amari Susampura digi kuki nupi ani nupa ani ziribam polisi kangbuna fakat mangamkre pau shinai ngarang numitang pung tara makhairam taba matamna ziribam police ki special mobile unit ki in charge oriba SI.A. Krishna Sharmana lusingba team amana Lengang Pokpi Paiton area lambi dalakpa gari sing sektor gi thabak sa thabada singnane oi oiba mawongda Imphalom dagi jiribam tamna lakhiba gypsy number MZ01D 3497 sektor matamna miyoi ahum nisagi polam singa kona na fagat ngamkhibane phagalaba miyoi singa du Kangpokpi district ki Intong Laijang Collins village dagi Hausina Susampur gi Tuibong da leiba Senmin Thang Haukip sai nifuga matoi apokpa Leikhidraba Ting Thang Haukip Susampur gi Mulnom village gi Ngangkhomlang Haukip sai kuntraga mga apokpa Ngam Thang Haukip Susampur gi Luiphai village gi Mistress Nehazat Khongsai sai kuntraga taret mapuroiba Khoplai nang Khongsai Allies Lalboy amari Susampur gi Moljang village gi Naikho kip gen sai nifuga mga mapuroiba Ngam Khong Thang kip gen kawi hari Police ki paun hai gari etu de singngai oiba posak sing yaure haiba khangma ngamdabadagi executive magistrate Ziribam Moirang Thip Devananda Masai yauna fagalaba miyoi sing amasung gari etu Ziribam police station pushilaga sek tawbagi thabak sa thabada gari etu digi gram saniga yankhai ga mari ga point 2 fagat ngamki hairiba drug sing adu tuan ba soft case kuntra da haptuna purakibne fagalaba miyoi sing adu digi makhata na mobile phone mari amasu famngamle Makhoi gi mathakta Ziribam police na case ma register tawkhre amarom nana examination arano tawbusing gi mathakta sairak pinaba panel law CM gi wapam pothorakpa taram oi desam haukiba sai kya gi mamang gi Democratic Students Alliance of Manipur desam na laingak mari lenaba department sing education minister amadi chief minister lamdam sida panel law seminaba taksin na lakibadu laingak na lumna lobiduna panel law lehanaba Ngarang phangkiba cabinet mi phamna warep lorakpada Democratic Students Alliance of Manipur Desham gi mekedi taram okli Mahiru lubasigi secretary publicity and propaganda thaudam Shyamjai na khuyek pidron thadorakpa chirol asin hai haukiba sai English ngani ga kunda Manipur Human Right Commission dasu Desham na petitioner oiduna panel law ama lehenbina ba thakiba petition adubu MHRC na maram sai lobiduna case ama oina lokhi case asige proceeding gi saru amoina Desham lenga ki mari lenabo official sing unaduna panel law ama lehanbegi mathau taba sing matangda wakhal tan gi
loinana case asigi proceeding loisinduna haukiba sai English singaniga kunga mathoigi March 13 da matamdugi acting chairman oibiramba senior advocate khaide manina order thokpiduna lengana examination ga mari leinaba panel law ama lehengadabani haina recommendation order pibi khibani hari Siro Sinahai Kumza English Singaniga Kunga Matuida, Hemes R. Sina Pikiba order to Tabakto on Topinaba, Education Minister Amadi, Director Amadi, Mari Lenabo official Kaya the Sutakshin Lakibane. Cabinet Ayaba Pira examination the Aran Batobusing in Matakta, Sarak Pinaba Pene Losi Atuba, the Loa Moina, Lehen Miduna Satnava, Hona Binaba Sut Langaki Puning, Mahiro Loop, Desham Gimekedi Sing Shilakli Hadi. Serol Sinai Ningsingbu Yabadi Deshamna Lamdam si the quality education Purana Bagidama class the Namasum TUFK examination da question leak oiba mod sinduna exam thaba nataba pambai sijinaba mark temporary toba Oza oiraga ozagi maikum upakayana arana pambai sijinabada na koinana mating pangba khongban sienba asina singwa kya thinaba deshamna ahenba khongthang lakhotuna lakhibani adubu leibak thibadi hairiba sigumba khunagi yeknaba oiraba madi leibak mangnaba sinba kya si matik chaba makhoida examination khakti ki oiba mari lo leitabana laina sairak phangdana nanthokhiba kya thengnarakpadi examination ge mari leinana akhanaba panel law ama lehendragadi aranba tawbigi pharaba miyoi sing asi sairak phangdana laina nanthokiduna laikha taraba khunai oiraklagani haibigi mi paibadagi deshamna lenga ki mafamda hanjin hanjina taksinbada Tabi tabadagi Hemes RC da petition file toki. Amadi Hemes RC na su order piduna lengak da law sem na bigatang pikibani. Adubo lenga na cabinet mi phamda puthok pirak tuna warep tabirak pa si taran oi. Kumza English ngani ga kunga mari ki class 10 na mari 12 ki examination ki mamang da hairiba law si puthok piduna Manipur satna duna examination da aranba tawriba singi mathak da akan basarak phangan binaba lenga ki puning sing silakli hanisu pauch da sumakhatadi. Amarom dana Koki NP Sandel Yaning the Pafungdurakli, Pambaina Lusingba, UNLF ki designated camps in Kaksing Kunau, Ingaurok, Zeribam, Kwaktamadi, Morigi Mapam Sing the same Gani Habigi Pau Media, Digi Fanglibasi, Asumboyabadi, Irang talk to no lady Manipur Sida, Amukihena, Lanzau Tonaba, Maram Ama Oigani Haina Cookie, Furuki, Apex Budiam Oidiba Cookie NP Sandel Tadorakpa, Cyril Aman Haidi. Seola Sinahai, Langana Sigumba Tawong, the Ayawa Piba, Cookie and Pisandil na akan mamona kanem tawi. Cookie Zok Taba Mapam Singda, Sarenda Toraba, members in the designated camp, same Navigi Tarong, Leram Lapadi, Yabangamroy, Karigumba Langana, Makoy, Apamiki Mayuk Tabak Torabadi, Madura Tolaka Apapataki, Texak Punamak Langana, Puga Bani Haidenesu, Paush the Palakli, Autopa Paumana. Manipura Toklibe Irangs, Cookie Meetei Ganati, Government ka Tribal Frup Amagani, Leithou Homa Housing Manipura Tatar Hena Toklibe Irangasi, Meitei Amasum Koki community Ganati, Irangasi, Center Amasum State Government Amadi, Koki community Singi Maraktani Haina, Mizoram Legislative Assembly Election 2023 the Nauna Karaklaba, Sip Ministerials Candidates Suoidiba, Zoram People's Movements ZPM Gi leader, Leithou Homa na Fungdokre, Leithou Homa na agency Sing the P Hiber report Amagi Matungina Hai. Yomlo nariba Manipur state ta thokliba Irangasi yamna haksina lawi Irangasi center amasum Manipur state government na matam sana yengsal hawdabadigi loisinba ngamdaduna lairibani maram masina nauna Mizoram state ta ZPM gi lengak laklaba matungna mamangna pairamba MNF ki thausil singkupna yenglaba matung Manipur gi Irangasi loisinbada ZPM na sauna mating pangna bigi priority thamleki Magna Hai, Yomlo Nariba Myanmar Leba Amasum Manipur State Irang Namara Moiduna, Mizoram the Saidang Duna Ladiba Myanmar Masamadi, Manipuri Masa Singi Sangza Pampiduna Lakli, Makatanus Mizoram government Pikigani, ZPM gi government state aduna laklaba matung Yomlo Nariba Manipur State ka apaba mari thamduna Zakot Lam Jail Saruk Yaminagani Hanasu Magna Fondoki, Say Humdraga Mari Suraba retired IPS officer Leithou Homa na Makatara Dunai. Hauzi Mizoram state asi sel thungi phibam yamna soksina leiba maramna paket kadaba thabak thoram sing priority khandok tuna mathang manau naina pangthokanai ki mangnai Mizoram state ta ZPM gi sasan laklaba matung party asin ahan boina logadaba thaudangdi corruption zero tolerance leigani mati development projects mapung fan implement tawduna praja gi gefana bukhona ba sina hana sapungdoki
Panba yai Laldo Homa English Samapananga Marfuga Maridagi Hodunamaki political career Semki Tongna Mizoram Yuina Ladiva regional party Taruk Punchinduna ZPM link Labamatung English Nganiga Kungamatugi by election da Aizol West Assembly constituency Karaktuna MLA Adubu Yam Nangak Pamong Handak Pangtokiba Mizoram general election Maki party ZPM na Sahi Kun Hen Sasan Taroklava MNF Sauna Maithiba Piram Laga, Sydney Pula Bigi Manung Sit Kungatret Kaduna, Houses Mizoram State Sakar Sem Navigi, Sem Sabalacre. Amaram the Mizoram political kingpin ni Hiram Liba, Mezo National Frank leaders Wadi Bahanagis Minister Zoram Tangabu, Maki Aizol is one constituency da ZPM gi Lantan Sangana, board Lishingani Samaga Mahienduna Maithiba Pirava Matung, how keeping to Kaban with the Mizoram governor the market resignation paper, Pishin Kadi. Autopapa Madana Bill hearings at a crate. Nungtigi Pongba Pauxiamaki editor Gimatak BJP Manipur Pradesh ki Vice President L. Minabantana Police Tangakiba, complaint Falamagamari Lane, editor Siki Council Gimaki Court Tarakpa. Anticipatory bail application na mag-hearing sa takre. District and Session Judge Impal West ki Court nga si anticipatory bail adugi hearing sa tabagaloy na editorasi bu anticipatory bail pida bahay si Impal Police Station ki OCD ki report laklaba matung lep kataban na ko na order takre. Losilak po na tendak pa to papawam na lanje na raglaba mahiroy singi makata na mahitam na ba pambay ahum AC na pikre. Manipur gi irang na maram oraga lanje na kraba mahiroy sing makata na mahitam bagi tabag sa tanaba pambay ahum Supreme Court na pikre. Chief Justice D.Y. Chandra sunod lusing bench ama na irang asida lanje na raba mahiroy sing na Manipur University asi magtada online class ki kutang na mahitam na ba natragana. Assam University amasi North East Hill University Silong da makasa tanaba kangan kibani amadi Manipur University na nodal officer haptuna mahiroy singa sina makhoigi mahi makasa thaba yana bagi thabak thoramasi lakliba sayola sigi manuna lushina na bakhonagadabani loinana nodal officer singa sigi mari makung Manipur University ki website ta thagat kadabani amadi makhoi university sida tamningba mahiroy singi mingsan bagi thabak thoram sing pangthokadabani haina yathang pikhi haidi aduga hauskui nadi myam paoks matang solution jarage mas myam puna no update ngai min sai ni channel sugi meki degi myang phumda makha ta na thamjari